Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Bisnupur jilagi Ningthoukhong khunauda mioi mari hatkibagi case kamari lenana, NIA na mioi ama fare. BJP gi makok thongba luchingba Narendra Modi, maki ahumlak shuba term gi Pradhan Mantri oina wasak laukre. Anoba Mantri Mandol asigi ahanba cabinet mipam ngasi pangthoklagani amasung. Sikimda Prem Singh Tamang na anirak suba term gi Mukhyamantri oina ngasi nungthil wasak laugani. Urisha dasu BJP gi sarkar ama ngasi wasak launaba sem sare. Bisnupur jilagi Ningthoukhong khunauda mioi mari hatkibagi case kamari lenana National Investigation Agency NIA na mioi ama fare. Agency asigi thadorokpa chirol amagi matungina faraba mioi adu Manipur dagi Lunminsai Kipgen Allies Langimang kawi mahak atopa case amaga mari lenana hauzik Guwahati gi Lokhrada leiba Central Jail de leiribani chirol asina hai mahak UAPA amasung Arms Act ki makhada phabani. Panbayai, sayasigi January 19 da Ningthoukhong khunauda leiba water treatment plant amagi manakta mioi mari hatpaga mari lenana phaba ahanba misakni. Mak hanake NFP gi cadre oirami hauzik United Kuki National Army UKNA da yaubani hari. Target Optical Farm amadi Sana Jamastan Club kaisamthong lupunda sinduna lemna mit layangbagi game ama ngarang kaisamthong da pangthokre. District Legal Services Authority Imphal West ki meeting makhada RIMS Hospital campus da leiba RIMS Legal Aids Clinic na sinduna nomagi oiba Legal Awareness Program ama ngarang lambung takhelamam lekai da leiba LTYDO Club ki community hall da pangthokre. Thaurmaduda Crime Against Women POCSO Act, Domestic Violence Act yauna tongan ba hiram singda kanaki. Women Development Committee hairok na sinduna tha sigi mangadigi chatharakpa World Environment Day ki thauram ngarang lusinkre. Thauramdugi sarukama oina ngasi hairok part 2 maning lekaida turial yauna lamtu sengdopagi thauram pangthokre. Uripok Working Party Welfare Association na handakta class 10 amasung 12 ta mark wangna phanglakiba naga mapaldagi iroisimba chingkhong phawbada leiba mahiroisingda manayin thopagi thauram ama ngarang Uripok Huidrom Development Committee gi community hall da pangthokre. Tabiriba pawasi Akaswani Imphal dagini. BJP gi makok thongba luchingba Narendra Modi maki ahumlak shuba term gi Pradhan Mantri oina wasak laukre. Rashtrapati Bhavan da pangthopa thauramada Sri Modi bu Rashtrapati Draupadi Murmu na thabak paiba amasung aronba ngakpagi wasak lauki. Sri Modi ga loinana maki mantri mandol da yawgadaba cabinet mantri kuntra amasung rajya mantri kuntra taruk rajya mantri independent charge mangasu wasak lauki. Makhoi adugi manungda nupi cabinet mantri ani amasung rajya mantri manga yauri. Wasak lobagi thauramadu da yumlo nariba lebak singi luchingba kayasu akhanaba atiti oina yauki. Rashtrapati Draupadi Murmu na Nai Delhi gi Rashtrapati Bhavan da Sri Modi gi anoba sarkar gi wasak lobagi thauramda yaukiba malemgi luchingba singi changlen amasu sinki. Anoba mantri mandal asigi ahanba cabinet mipam ngasi numidang wairam Nai Delhi da leba Pradhan Mantri gi yumda pangthoklagani. Sikimda Prem Singh Tamang na anirak suba term gi oina Mukhyamantri gi pham paina bagidamak mahaki mantri mandol gi mantri singa loinana ngasi nungtil pung 3 da wasak logani. Wasak lobagi thauram Gangtok ki Paljor Stadium da pangthokani. Sri Tamang amasung mahaki mantri mandol gi sadasya singbu Rajyapal Lakshman Prasad Acharya na thabak paiba amasung aron mangakpagi wasak logani. Hanagi Rajyapal Gangra Prasad su wasak lobagi thauramasta saruk yagani. Sit kuntra ni tui leba Sikkim Bidhan Sabha da sit kuntra mathoi phangduna chawno mai pakpaga loinana Sri Tamang na luchingba Sikkim Kantakari Morcha SKM na anirak shuba term gi oina amukhana sakti pairakpani. Sikkim Democratic Front na sumnagi sit amakak phangba ngamki. Front asigi president amasung hanagi Mukhyamantri Pawan Kumar Chamling mahangna mirep oikiba Bidhan Sabha Kendra animakta maithiki. Naungna semkiba Citizen Action Party amasung Congress na sit amata phangba ngamkide. Mikal asida SKM gi nupi mirep mari Rajkumari Thappa, Krishna Kumari Rai, Kala Rai amasung Pamin Lepcha na chawna mai pakhi. Wasak lobagi thauram asigi yenglaga Gangtok Municipal Corporation na konba mafam singda leiba sarkar amasung Lanai School College sing mai tampham sing suti thadokre.
ꯃꯁꯤ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯑꯃꯗꯤ ꯉꯥꯛꯁꯦꯜꯒꯤ ꯊꯧꯔꯥꯡꯗ ꯈꯨꯗꯣꯡ ꯆꯥꯅꯕꯒꯤꯗꯃꯛꯅꯤ ꯍꯥꯏꯔꯤ ꯎꯔꯤꯁꯥꯗꯁꯨ ꯕꯤꯖꯦꯄꯤꯒꯤ ꯁꯔꯀꯥꯔ ꯑꯃ ꯉꯁꯤ ꯋꯥꯁꯛ ꯂꯧꯅꯕ ꯁꯦꯝ ꯁꯥꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯖꯦꯄꯤ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝꯒꯤ ꯇꯨꯡꯗ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯚꯨꯕꯅꯦꯁ꯭ꯋꯔꯒꯤ ꯖꯅता ꯃꯩꯗꯥꯟꯗ ꯄꯥꯡꯊꯣꯛꯀꯅꯤ ꯕꯤꯖꯦꯄꯤ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯟꯃꯣꯍꯟ ꯁꯥꯃꯜꯅ ꯍꯥꯏ ꯋꯥꯔꯦꯞ ꯂꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯕꯣꯔꯗꯅ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯂꯧꯔꯒꯅꯤ ꯕꯤꯖꯦꯄꯤ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯅꯤ ꯃꯗꯨꯗ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯕꯖꯔꯚꯔꯁꯤꯡꯁꯨ ꯌꯥꯎꯒꯅꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯅꯥꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯝꯅꯃꯛ ꯌꯥꯅꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯒꯅꯤ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯌꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ 6ꯂꯛ MP ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯖꯨꯋꯜ ꯑꯣꯔꯥꯝ ꯍꯥꯟꯅꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯕꯤꯖꯦꯄꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯁꯨꯔꯦꯁ ꯄꯨꯖꯥꯔꯤꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯕꯤꯖꯦꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ JP ꯅड्डा ꯕꯤꯖꯦꯄꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ NDAꯅ ꯁꯥꯁꯟ ꯇꯧꯔꯤꯕ ꯔꯥꯖ꯭ꯌꯁꯤꯡꯒꯤ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤꯁꯤꯡ ꯌꯥꯎꯔꯕ ꯌꯥꯏ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯎꯔꯤꯁꯥ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯔꯥꯖ꯭ꯌꯗꯨꯒꯤ ꯑꯄꯨꯟꯕ ꯁꯤꯠ 198ꯀꯤ ꯃꯅꯨꯡꯗ ꯕꯤꯖꯦꯄꯤꯅ 69 ꯐꯪꯗꯨꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ BJDꯅ ꯁꯤꯠ 51 ꯀꯣꯡꯒ꯭ꯔꯦꯁꯅ 34 ꯑꯃꯁꯨꯡ ꯑꯇꯩ ꯗꯣꯜꯁꯤꯡꯅ ꯁꯤꯠ 3 ꯐꯪꯈꯤ ꯁꯉꯥꯏ FCꯅ ꯌꯨꯠ ꯀ꯭ꯂꯕ ꯕ꯭ꯔꯍ꯭ꯃꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠ 2024ꯒꯤ ꯋꯤꯅꯔ ꯑꯣꯏꯔꯦ ꯕ꯭ꯔꯍ꯭ꯃꯄꯨꯔ ꯈꯣꯡꯃꯟ ꯃꯔꯨꯗ ꯂꯩꯕ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟꯗ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯐꯥꯏꯅꯦꯜꯗ ꯁꯉꯥꯏ FCꯅ ꯒꯣꯜꯗꯟ 3 ꯁ꯭ꯇꯥꯔꯕꯨ ꯇꯥꯏ ꯕ꯭ꯔꯦꯛꯇ ꯄꯥꯟꯖꯜ 1-0ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯋꯤꯅꯔ ꯑꯣꯏꯈꯤꯕꯅꯤ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯒꯦꯜꯗ ꯆꯠꯊꯔꯤꯕ ꯆꯍꯤ 15 ꯃꯈꯥꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅꯥꯝ ꯆꯥꯔꯂꯤ ꯃꯦꯃꯣꯔꯤꯌꯦꯜ ꯕꯣꯏꯁ ꯁꯣꯀꯔ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯃꯦꯆꯁꯤꯡꯗ ꯒꯣꯜꯗꯟ FA ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯅ ꯎꯔꯤꯄꯣꯛ FCꯕꯨ ꯄꯥꯟꯖꯜ 2-0ꯗ ꯊꯣꯏꯈ꯭ꯔꯦ ꯑꯇꯤꯌꯥ FA ꯏꯔꯣꯏꯁꯦꯝꯕ ꯂꯥꯛꯇꯕꯗꯒꯤ FC ꯇꯤꯝ B ꯊꯣꯡꯖꯨ ꯋꯥꯀꯣꯕꯔ ꯐꯪꯈ꯭ꯔꯦ ꯇꯌꯥꯏ FC ꯅꯝꯕꯣꯜ ꯈꯥ ꯊꯣꯡꯅ BFC ꯇꯤꯝ A ꯀꯣꯡꯕꯕꯨ ꯄꯥꯟꯖꯜ 2-1ꯗ ꯊꯣꯏꯈꯤ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯍꯩꯔꯥꯡꯈꯣꯡꯖꯝ ꯚꯥꯕꯟ ꯂꯩꯔꯦ ꯚꯥꯕꯟ Thagatsari Suni, Manipur da ngasi fongliba pauchesingda Pradhan Mantri Narendra Modi na ahumlak subu oina wasak laukiba Congress Working Committee na Rahul Gandhi bu opposition gi luchingbo oina khankiba amasung ziribam da thokliba Iran gi pausing tongan ba headline tawduna fongnari Ichal Express pauche da Narendra Modi Prime Minister oina wasak laukre Cabinet Minister Kuntra Independent Charles Manga State Minister Kuntra taruk wasak lauki haina ahan ba headline tawri Pau asi Imphal Free Press Naharugi Thaudang Manipur News Manipur Mail Poknafam Sangai Express Manipuri Edition Huelan Pau Amadi Sanalai Pak Pau Cheda Su Ahan ba headline tawduna fongli Naharugi Thaudang Pau Cheda Manipur da separate administration pigani haina yanaki ba wafam amat leite haina MPCC na fongdoki ba wafam ani su ba headline tawri Pau asi Manipur Mail da su fongli Poknafam Pau Cheda MPCC President Megha Chandrana CWC gi mifam da jiribam gi wafam putok tuna mateng pangbina ba haikre haiba pau ahan ba lamai da fongli pau asi Manipur Mail da ani su ba headline tawduna fongli jiribam gi iranga mari lainana government report ama pirak na ba khangan kre haiba pau na People's Chronicle gi ahan ba headline tawri pau asi Senapati da fongba pauche Hills Hornbill Express da maru oi ba pau ina fongli sanalebak pauche da Chief Minister na numit humni gi manung da jiribam da lakani hailakre yummai chakraba sing nauna saduna hanjin hangani haiba wafam ani sub headline tawri Sangai Express Manipuri Edition da center gi thawong chumde jiribam kankadabani haina imalup sing na fongdo ki ba wafam ahan ba lamai da fongli jiribam da yum humputarani toy office ahum mai thaki haina fire service ki report na curfew mail da maru eba pau ina fongli Congress luchingba Rahul Gandhi Congress Working Committee na opposition ki luchingbo oina khanbagi pau Tamelong Times amasung curfew mail da maru eba pau oina fongli Suni Thagatsari Bhavan aroibada maroiba pau amukhana Bisnupur jila gi Ningthoukhongjam kunauda miyoi mari hatkibagi case ka mari lainana NIA na miyoi ama fare BJP gi makok thongba luchingba Narendra Modi magi ahumlak suba term gi Pradhan Mantri oina wasak laukre anoba mantri mandol gi ahanba cabinet mifam ngasi pangthoklagani amasung Sikkim da Prem Singh Tamang na anirak suba term gi Mukhyamantri oina ngasi nungthil wasak laugani Odisha dasu BJP gi sarkar ama ngasi wasak launaba sem sare pauloi jare